예, thôi, thôi, cái cho nó. Dapat kong ba? Asida panik ko mo ba ni? Oh, Dapat kong ba di kay Doramino? ai sum le ramani. Thôi, ai cái nó mang gì? Kay no dapat kong ba? Nupa me he lai tu, kanano? Thôi, ai đi nang bukai de soi gi kan bada. Wakal siyam na wai. Thamu yi wa kaya masu. Nang onda hai bangam dana lare. Phungdok pangam dana. Sum loi khadra khangti. Eh, thôi ai ke no pangai hai ga mal. Chalo. Chalo chalo. Ai su thaba ama chakadabani. Pai khom ba? O pai khom ba? Ma, kai le rage. How? Ai do hayang ipam chatning ba? Nang khara sanggadra ba? Sangni ma. Ado nang gari ga dile gadro. Laini ma. Adu di hayang na chanapi ga ne amda thimbi oi bani. Hoi hoi ma. Nang sangni di phajana law ko du di. Ma la tzu po da dum hairaga. Ai dum la ya bu bo. Chatning man gi de hete chela bani ne. Adu sa gla sam ta thogla oi ma. Yare yare ai ne thabak yam lehori. Hoi ma adu di. Hayang chu chu dana law ko. Hoi ma. Leori ma. Dangan ba, nang hujik bok shawri ra ba. As, nang na dumay na tawbo do, ay nungay te ba. Hana daw na tawo ba. Ay kesu saude da. Saude di haraga. Adumay dum tawlay, waso matangang di. Makoy na yadrasu, ay nadangan may damang talipisiti. Hoy, ay ima pa bang muso nungsi. Adubo, ay ginungsi ba da makoy na tingla ba di. Ay makoy giwa matataroy. Ay dangan bagi siyang labat hamoy masakhangi. Nang nasoy bu thajabiyo. Lesna, ay nasu nanggidamagta lepiye. Ado, pabung nangan na huntok piramlaba ay imagi mitkipi tahaningde. Aduga, ima na yadaba tabaksu ay kaktong ningde. As, dangan ba, nang nadumay na sumtawlay radi ay tawpamamta kanglagdre. Ay na nanggidamagta lepli haridana. Nang nanupadi thoktraga, sila si haibasu nang diyade. Natraga nangisi ay bulaptoki khaliraba. Ay kesu khandeda, nang nasu ay gidamagta lepiri, ay nasu nanggidamagta lepi. Atay lairi, ay ngasi nangonda kainom pidoy ni. Mitoy salo. Ngamaroy. Isalo ba se? Kahino sibo? Mangalibani thaba mo chatpada androdagi nangonda pinaba aina lerakpane. Ado sibo kahino ba? Mafamduda phangba miyam thajanaba posak amakhangni. Aishu yam ka hena dikhangde. Makhoina haibada pakhang laisa anina arepa thamnaraba thajanaraba matamda posakse pinai hai. Mamingna sinaiche kawi. Aduga ahalamanasu aingonda haire. Karigumba magi nupana Athapa mafam langphai chatkhrakanda mahaki nupida posak asi mapuroiba halaktrifau posak asiga laminau haina pinai hae nupiduna su posak asibu mapuroiba halaktrifau loina duna lei hae aduna isu sinai chaise nangse aigi re pani khana sinai chaise nangonda pirabani adolesna nangna sinai chaise ai mangni khana chekchina thambiu ko Hoy dangan ba? kaigumba nana posakse mangalaba ibane dum kainare Hoy dangan ba? Ay su phajana thamge. Ima chak loirabo? Kadaydagi chakno? Nang kadayda chaluya? Thaba ma chalubani. Nati, pungsi kaya tare nasana khangdro. Nupi na bo asuk thengna chatpa hona bro. Ha, hayo. Asuk thengna chatpa hona brai ba. Nasindu khumo. Asuk thenga phawa nupi na kadayda no banang lai ruipse. Yengoi, ngasidi ima nangwada wa ma haye. Asuk kuiba matam ase ima na ne.
Isage apamba khuding imana ne yaduna tadala abani. Adubu hauzik napabunga aigene siliba. Nang da mangalga nabani gi luhong base. Nang yada bayaroi ko. Napabungi mai yeng da bayada bani. Ima, aigi wadadana mingonde hekta yaba pigano. Adugane damangal se aina pising piklingai dagi aigi ibungne khanjari bani. He pangbi nang ne nang da manganda leirabadi. Makhoi gi property mayam ase nangi loina oigadori banin he. Adugane nang na wafam ase hek yabada. Napabungi promotion june adum karadabuni. Ima, ahen bayam na pamgano. Ima ga babunga pusilaiba kharasinane penthokpa tamo. Noigi office da migi makhada lairaga thabok tawbe mawongdo yumsida tawbino. Aduga nasagi personal life da sokadaba thabok do ima khoi tawhaningde. Kaya da no se. Kaya da pangiba angang no ne se. Thôi Damanga kyam kurege lakpa. Kem tu suharik de lakanina. Ai imaga thabama chakanina lo shalamani. imagi kai keno khara aina pigina poropane Kaigino asuk yam leire ishiba. khangre da thoi inembo oidu toira khangde aidi pangpi de piningi pangnung da nungsieba sino obazani nupa khara nupi thira kanda nupi mayum da ta chale haije saurba yaba na te ko makhoi do mi manipuk du nuksi tai ni ai dongna Damanga nang nang thorak pasima ado ai thingi changagi. as Lekai hi missing su thoknara aniba. Nang su phajana chatlo ko. Gari do tapna thau ko. Yorakan hairo. thoi yam chale ning ba male ai chalage yare Ngai khu damanga kai dorage se aina saba khudai ni. Damangal da aina setlaning tawbani. Mama leite haina khanganu ko. Sum damangal da pining duna tawbani. angau bisidi nangna thamosing na pirise sidagi hena mamal jamba kaisu leite as khangre da thoi nangse sumnung sikhale Adudi ai changu khige ko damangal. e thoi ai keno ma kawre Kai kawrage mo. Kaino se sigi posi bhek piraba pakhangni sabe ani do adum thongnare mamingna sinai sei kawe androda ngan bebani chaluye adu de lerakpani ai khoigi heroin de pinazena se Damanga migi aruba laigoiba pot oirangani. Ai ki ko khoina phajana su khangdana ai talle. aina ne nangi phatana ba si bose pidong nate sije makhoina haibada pakhangli sabe ani do ari pa lener ba matamda sigi pose pine ne hai aduga thaina mamangai da yumgi nupana langphai satkiba matamda magi nupida sigi posak sinai se pine ne hai maduna nupa nupi ani gi mari chisin na le hai aduna nangsu sigi pose ai makne khala thamuko Damanga ayam ki phajana hana hangkhu. mingan badi mailesta lo piramani ai gi di Damanga saukhinu se. Karigumba aina sigi potsaksa. Cheksinna inakta thamdraba. Ibani kaina boresano. oh adudi nangna kaina ninga kanda sigi pose hundokra loire Aidi thabakna utkani. Aina damangal bu kyam nungshige habado. Ado ai thenge ai chatlage. Phajana chatluko. Ado yoraga call taro.
ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ? Hello? Madam, nahan isa nupigi luhongbagi wafamdo madam. Adu Ibemada haidribo. ho madam, isa nupidasu hodokserabani. Oh, yam phare adudi. Aduda madam, isa nupida apanba piriba nupadu mangangi mamanabani su hai. Kariya? Magi mamingdubu nganba kongmani madam. Kari haiba? Ngan ba haiba? Aduda madam, matang di sadre. Akhoi tamugi promotion gi matang do. Adu madam, soibi biya dabani ko. Ngan ba? Nangbo aina aigi ichagi mamanabani khana luna tawbani. Aduga nangdi ai tumina leithokpa yadre. Ima! Ngan ba? Ima, kay leiraga? Mangaldi laytabro ima? Mangaldi imana thabak ama thaki. Ngan ba? Nang si imana isada dawna khanbani. Hoi ima busu aina ai he pokpiba imamukne khanjari bane. Aduga nang imagi magundi khangi ko. Ima kaidobo yawarge nachada dum haibiu ba. Aina yadaba, aina pamdaba thabak tawrapa khudingmak aigi yeknabani. Ima kaidorage haiba. Nang lesna khangi ko. Hoi ma. Nang lesna ga khangnai haise sumbra. Makhoi mamana ne da mangani bani se khangna hannana ba khoi baba da hayak ba mali mana yada ba ma ga ning badane yela di moi ma se yam sathi ga jani tawge da gambani ado dangan bai bani khangna ba se makhoi mamana khangla di dangan ba bu su sei bini Khumona sindo. Nang na tumina lairududi nang huramba thabak tawi takpa natro. Aina nangbu isa dawna luna sana tawrubani. Adubu nangdi hamba salaga hippa sale haibadu tawrene. Aina imawege khaliba laisnabu. Kaisu laitaba nangna namthak tawba. Hey, napunsido kuina hinginglabadi aigi mayokta thabak tawgan. Mathong khangdana haurakpagi haunabi hekta tawine. Aduga masimasu khango nang yumasida amuk hana changlakpa yaro. Karigumba aigi mayokta makha na thabak tawraklabadi aibu phatte haigana. Nang mangalgasu loina tinaba yaro. Chatkhor chalo nasaktu yengde. Hello, Brojem. Laiba nomaijing numisida angang singi luhong khongdong bagi matangda wari sananaba aikhoida mukta lao. Hoi, soiba yade ko. Phare ai thame. Yumsibu Kana hangbigadaba. Yumsibu thoigi yum oibirabo. Au, mane. Manung doine phamsira. Yarni. Aina haizaga doribo wase. Lana di lobino. Nachanupi thoigi khallaga haizaga doribani. Kari wanu hekta haibiyo. Aigi ichanupa mangalga thoiga khangnaba male. Adubu aigi ichanupa mangaldi nupi amaga haina singnaba loirabani. Makhoi angang oiringaidagi khangnaraklabani. Karino ne haisibu. Aduga songi icha thoina aigi ichada yamna yetla male. Karino som hainingisi karino. Aigi ijana mama aina yadaba thabak khak tawroi. Aduga nupana hawdana aigi ijana hawgadaba laite.
ꯁꯣꯝꯒꯤ ꯋꯥꯁꯦ ꯈꯔ ꯈꯟꯊꯔꯒ ꯍꯥꯏꯕꯤꯕꯅ ꯐꯒꯅꯤ. ꯁꯥꯎꯕꯤꯒꯤꯅꯣ ꯁꯥꯎꯕꯤꯒꯤꯅꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯣꯝꯒꯤ ꯏꯆꯥꯒꯤ ꯐꯅꯕꯅꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯊꯣꯏꯒ ꯈꯪꯅꯕꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅ ꯀꯌꯥ ꯌꯥꯗꯕ ꯃꯥꯜꯂꯦ. ꯊꯣꯏꯗ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯃꯥꯜꯂꯦ. ꯁꯣꯝꯒꯤ ꯏꯆꯥꯅ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ. ꯑꯩ ꯂꯣꯏ ꯈꯪꯖꯔꯦ. ꯁꯥꯎꯕꯤꯅꯨ ꯁꯥꯎꯕꯤꯅꯨ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯦ. ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯒ ꯇꯧꯖ ꯁꯥꯏꯁꯤꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯉꯥꯜꯗꯤ ꯅꯨꯄꯤ ꯑꯃꯒ ꯍꯩꯅ ꯁꯤꯡꯅꯕ ꯂꯣꯏꯔꯕꯅꯤ. ꯁꯣꯝꯒꯤ ꯏꯆꯥ ꯊꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯌꯥꯝꯅ ꯌꯦꯠꯂ ꯃꯥꯜꯂꯦ. Hello? Hello? Lisna? Damanga. ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯦ. Kay lirage? ꯊꯣꯏꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯌꯥꯝ ꯀꯞꯄꯝꯃꯦ. Ma kaidoba yaurage? ꯑꯍꯥꯟꯕꯗꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ. ꯑꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯍꯥꯏꯔꯛꯄꯅꯦ. ꯗꯥꯃꯉꯥꯜ ꯈꯣꯏꯒꯤ ꯏꯃꯥꯅ ꯊꯣꯏ ꯈꯣꯏꯗ ꯂꯥꯛꯑꯒ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯝꯕ ꯃꯥꯜꯂꯦ. ꯑꯗꯣ ꯊꯣꯏꯒꯤ ꯏꯃꯥꯅ ꯃꯁꯥꯒ ꯐꯠꯇꯕꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯛꯆꯤꯜꯂ ꯃꯥꯜꯂꯦ. ꯑꯗꯣ ꯗꯥꯃꯉꯥꯜꯁꯨ ꯁꯥꯎꯒꯠꯈꯤꯅꯨ. ꯇꯞꯅ ꯈꯟꯅꯁꯦ. Yare Lisna, ay mo torake. Damangal. As. 한통나 사크레다 오이바. 사크레 ngasi지. Ima! Karino nangna koilaw lawriduna? Kaidawrage? Ima na tawris keno? Aina tawba thabakta nangna hangbagi maram ima khangba pam. Aduga asuk kuibasi aigi sinthakta nongmata khumlaktraga. Ngasi nangna tawriba mawongdo ima pamdi. Kaisu khangjadaba thoida. Ima na tawiri mo mapsi keno? Oh. Kaisu laitaba nupi. Kari thoi haibra. Adugira nangna aigi sinthakta khumlibase. Ima na thoibu kaisu laitana khalamadi hai. Aduba aina di thoibu thawai da kaisu hena luna khali. Kari ai makata adugumba wangang sanga. Ichani haibada ikaije. Waraktaba masa masuna ngangkataba wangang sangangdu nang naingonda ngangba yabro. Hey, aina tawriba mayamse nangdi phanaba ngaktani. Mama oibi kana matana masagi mangnanaba sinba honadi. Aigi phanaba oiramadi hai. Aduba ima na tawriba thabuk 미워배 아무나 떠고도 타오는데 상하도 떠고도 타오네. Kay sulit ba nupi masama kita magta nang naigisin ta kumbayab ro. Ima, ngasi fawda aini imagi mafamda hanggat na kongkibe yaukhraba. Kaisu khangsidaba thoida imana mi oibegi wa ngangbikibra. Imana ibu luna nungsina tawriba dudagi saruk same hena thoigi mamanasu thoibu luna tarongani. Hey, why am I going? I need to get the Tabakamata. You must do the wear. Aduba, I give my up to labor. Me and the you must the labor share. Nan Babusuina. I give my up to Tabaktogi. I know what kind of thing about Tina Gata Tokrabani. Aduganam. Nan Bag I'm kind of Punbashia. Ima, can you manage to be receivable? Wapam Sida, Nan Bagi Karimarano. Magi maral haibabu. Aina imong wagi kanjariba. Laishnabu man nam thak tokduna manghanna bo honaram libasin. Aina di mabu isa daw na khanbani. Madi nangati na sanaraga khudong saba lawbani. Migi masala ngangbugi mutta aingonde imagi pendabda ngangbiba kaidoge. Nganbana ibu karini haina khalamgani. Ai nganbaga thiraba ngamkidra. Imana yamna pendrabasu migi masada ngangbugi mutta lamhenba haiba indabanda sadoi ngangbiyo.
이마나 떠보 타박 극대나 좀만에 칼라바디 이마 각도 좀 시달리비요. Kari? Mangal! Puna. Jimpo. Nang kaidaure. Ima, ay kaso tawdiye. Nahan makay ga iman manan din nang kari nungay tama laibro na. Kaso tawdiye, Ima. Nahan makay ga ngasi ga iman manan din kari nung magi wakanda nungay tama ama di lairam gani. Ay hangda ba yade. Jian ka tida arap long ha gan tin sa mitang ko sa na hawda tadi. Ning. Ning. How? Ning. Oh, bam dai. Bam day. Oh, aning dai. Oh. Dung kay do. Narana dai. Oh, arana thi. Ngan ba tho? Gang may ni ting sang ding thino. Sang thi bo, gang na makai ne Ngan tan ba ta chen ding ni ne. Ngan ba ni dong gang ni ding chau gang me. Suti nai da groi dong kai da ham thi. Nei ka tho dong kayu de. Gan pha khong thi ni. Gan dai thi, nau kau nu thi. Oh, kau nu khong thi. Ai ko, kai tu na pui tho. Bam de. Kai sin. Anay gang bam bay gud raw. How ma?